Mitay, Maitay na ST lista chanbada kanagumba purup amatana yetpagi hak laite, MSA. Pawasi nga sinong tilfong kibak ang lapaw pawsi dagi lokhat sabane. Mitay, Maitay na Indian Constitution gi Article 342, Clause 1 gi manungsan na ST lista chanbada kanagumba purup amatana khud thingzindu na yetpa natraga na thingbagi karigumba right amata laite. Mitay na ST lista yaw bahay basi, chama da chama maram chay. Mitay, Maitay gi hawsik wairagliba geopolitics asi yang laga ay koy na isa na kanja na bagi damag ST listat san na bagi di mana si tawrak panay ST listat san bada kanagumba matagi interest so kada balaytay ST listat san bagi di mana si kanagumba purup amatadagi tan basunate kanagumba purup oy na lay di ba miyoy karanasu piga da banate hay na Mitay Student Association Manipur University gi cherola man hay re cherola sina makatari bade ngasigi malyam da masagi maramdam da Subna gi miyoy lak taraga humdoyrom da maglayriba mitay furum na India gi yamlaba miyoy crore chamaga ni furom asigi missing gi chawda Iraq na re Tampaki 700 square mile asida kanglu furum khuding maksu khunda sinduna yellow mi oiriba mitay singi laingaklon senmitlon amadi masagi saktamda lepta na singnaragle mitay ni ST lista chanbada mitay gi civilization asi puwari amadi civilization layjaraba furup aman ST lista yawba yadi haibagi akaknaba thingba matalaitay India gi khwaidagi liraba 1500 tagina 600 BC fawbada leiramba Vedic civilization matamdagi Khetriya amadi Arya waina leiraklaba mina tribe sing na ngasisu ST lista yawduna leire masina taba ariba civilization da chawkhatna leiramba India gi kanglu phurup kayasu ngasi ST lista dumag yawduna leire Lamdam asida Myanmar amadi Bangladesh tagi haijilaktuna hawjik naga isilinaw singna khundari bachingi lamdam asida kuki jogi missing lak marigi mathakta khunda silagle tangka kaya da yellow mi naga singi mathakta su landa silakba laikhre hawjik na separate administration talagle yellow mi suna taba India gi constitution manungchan na ST lista yawpham thoktaba logi wangmada leiba sing asina ST lista yawsinba karigi damakta wa amata haikidribano 2011 da Supreme Court amadi 2024 da Delhi High Court na takiba ruling sing da yellow mi na taba mitop sing na ST lista yawba yadi hay na laukthokraba ni hay re